ngasi October ki tang 6 ta phong khiba numidang urem ki pausi singdagi pathokchari taminase numitara marini sura phawbada rims ki moktagi mama masagi asibak sang laudri khongjang changsinkre basanti amadi lansenbi mama masagi singnaningai oiba misi ka mari leinana same khiba joint action committee against the unnatural death of basanti and lansenbina leikidraba mama masa asigi langlang langjen puthoknaba lepa leitana khongjang changsin lakpagi saruk ama oina ngasi samurauda miyamna wakat mifam famduna khongjang changsinkre ngasi ga thana numit 13 ni sura phawbada rims ki moktagi mama masagi asiba hakchang laudri JSC ki convener oinam chawba leimana thadorokpa chirol amada ngasi ki khongjang aduda maikai kyadagi maru oina haureibi samurau wangoi yumnam hoidrom mayang imphal amadi singjamai baigapati laikai lakpa nupi singna saru yakhi misi asiga mari leinana lainga ki maikai dagi kayam kuina asumba langla langjin namsinduna thamkhikadage asumba wayel matam sana phanghandaba haiba asi asumba wayel pidabaga kari khenari bage kana lejadraba mama masagi damakta kairoi leikai leiri leibak miyam leiri cheroladuna makha taraduna miyamna lengak asida chapchana thajaba thamduna polista mapung phana cooperation piraga mama masagi misi asumba langla langjin puthokpiyo haiduna asukuibase hingsa amata yaudana khongjang changsinduna lakpani JSC ki karigumba khongjang asibu leingakna ason mani haina uragadi yamna aranba oigani Manipurda leiriba maira paibising crime against the women and child ki hiramda thabak tawribasing human rights protection ki damakta lebliba organization sing amadi atai CSO singnasu aranba tawbasing gi mayokta leptuna punna akanba khongjang changsinminaba matam yaudribara hainaso siroladuna makha tarakli makhataba pausi kanglei pakhi mera pausi de gelo chari Assam da IRB training tawriba maitai masa ama leikhidre pathokchari hojik Dergaon Latifpur Furgan da leiba police academy da training tawduna leiba Indian Reserve Battalion IRB maitai masa ama ngasi nongalamdai da masagi tumpham phamungda siduna leiramde hairi leikidraba IRB personnel asigi maming Yelam Subhaschandra Mangang Nauton sahi kunthani thoi apokpa nimai san kawi konthaujam kendra gi nambol khajri maning laikai dagini hairi press na phangba pawgi matung inadi miyoi asi ngasi nimit kharani gi mamang dagi masangam daduna lerakhi masigi damakta suti lawraga layeng magi thabak chathage haina mari leinaba officer singi mafamda haijakhi aduba suti pikide masangam dangam ngarang phawba duty toramkhi masigi matungda ngarang phawbada mahaki BP low oiduna leibadagi masa kanna hena sontarakhi charak asida ngasi training instructor na referee khongduna training tawnaba kauthokpada mahak thoroktabadagi changsinduna yenglubada masagi phamungda gyan mangna leramkhi khudakta manak nakpa hospital da pukhatpada doctor na siraga purakle haina khangalakhi leikidraba asigi mahaki loina bi amadi sahi ahomda ngairibi machanupi ama lehauri panbe abadi mahak masin manau nupa ahom nupi amagi manungda mahakna tonbani hairi ningsingba yabadi sahi asigi January thadagi 10 suba IRB gi jawan 1913 Assam gi Dergaon da leiba Latifpur Furganda leiba police academy da training tawduna lerekhibani hojik firing training tawduna leiribani hairi Youth of Manipuri gi thomi mari police na fajankhre kanglik pakhi mera pause da gilokachari pathokchari Youth of Manipur yom gi thomi mari ngasi ahing nongalamdai pung ahum khai taba matamda police ki kangbu amana masa gi mayum dagi faadona pokre hairi police na fajin khraba Youth of Manipur gi thomi mari adudi laurembam sinthangamba sahi kuntaruk langthabal kunja maisnam Robinson Nambol Kongkham sahi kunmanga Texam Bisal sahi kuntaruk kwakai thela kham lekai amadi wahengbam thoithoi wangkai kongba lekai dagini hairi police na faraba yom gi thomi mari asigi manungda wahengbam thoithoi hairiba sidi juvenile oibana ngasi thadokre aduga atai hojik police ki custody da leiriba yom gi thomi ahom adugi mathakta FIR case lakhatkhre hairi hojik phawbagi oinadi makoi phawbagi chapchaba maram khangmangamdri adom oinamak state asigi irangda maichak hapsinduna hena lusinanaba sarosinba kuki MLA taragi mathakta BJP lenga thabak lokhatlu haiduna khongjang changchiliba transgender activist Malem Thongamna
ngarang masa mathanta sijagani haiduna khongjang changchinaba honabada police fajankiba adugi matung youth of Manipur amasung miyamna malembu thadokadabani haina ngarang numidang khongjang changchinkiba aduga mari leinarang haina signari Manipurdagi chenkhiba kuki singda lampidanaba Karbi Anglong Autonomous na Assam leingakta memorandum pisinkhre pathokchari Manipurgi irang asina maram oiduna Manipurdagi chenkhiba kuki singda lampidanaba Assam gi tribe ama oiriba Karbi Anglonggi lup Karbi Lamet amai KLA na Karbi Anglong Autonomous Council KAAC amasung state adugi leingakta taksinkhre KLA gi maikaidagi ngarang KLAC gi chief Executive Member Dr. Tuliram Ronghangda pisinkhre memorandum amada Manipur da tholiba irang asida Karbi Lamet amaina hakchina lawi adubi irang asidagi selakpa kuki singna KAAC na konba mafam sing singhason amasung khonbamon singya yauna akoi badalairiba Borjan MSC constituency na konba mafam singda leisillarari ipai pusingna thalamba lamsing hojik kudum chansin khiduna leiri maramaduna Karbi Anglong Autonomous Council Assam leingakna changsilakhiba kuki singda lam pibiganu makhoi miyoibagi minungsida akhanana lepthoklaba mafam singda section na yengsilaga lefam chafam sinbiyu amadi Manipurdagi changsilakliba kuki sing ningthina masak khangdoktuna pibam phagalaklaba matamda maramdamda halhankhinaba thapak paikhat piu haina memorandum aduda taksili